Ngasi gi maruba pausingda Manipur ge Chief Minister Singgi marakta ahanbo oina Chief Minister N Birena Chusanpur district ke manung chanba border area oriba behang satuna sakot thorangi thabak kaya paikhet kre Manipur ke Civil Society Organization ke mihu singna Aam Aadmi Party ke lusingba Delhi ke Chief Minister Arvind Kejriwal ka huna kre amasung Taramathu Suba Manipur Legislative Assembly ki ahum suba session hayeng digi hauna ba sem sakre Kuramjari miyeng tabiri ba mayam puna makpu taramna uksari hojek maru eba pausing santokna pizari Manipur ke Chief Minister Singgi marakta ahanbo oina Chief Minister N Birena Chusanpur district ki manung sanba border area oriba behang da satuna sakot tharangi thabak kaya paikhet kre Chief Minister N Birena lusingba Minister ML Singyaw ba kambu amana ngasi behang da satuna Maharashtra Chandrakirti Memorial Park Committee behang police station sananaba Chief Minister na urep uyung tamki Chief Minister ke khongsat aduda war cemetery amadi nurse ki quarter amasu hangdoki La kunsang na packet pa solar light system amasu Chief Minister na hangdoki miyoi kaya na harau tayam na okhiba Chief Minister gi khongsat aduna behang public ground da pangthokpa Zawgal centenary gi thoram da sarukya khi miyoi lusi kaya tinkhiba tharmajuda Chief Minister N Birena haikibada behang asi border area ama oibana trade center ama semgatnaba honaragani mafam masjida leiriba primary health sub center asi community health center da onkat lagani Miyam ya pam bagi matung ina behang primary school asisu high school gi thakto ongkhat pagalwainana indoor stadium amasu saragani Imphal dagi behang fabagi lambi asi AGS policy gi makada national highway oinana ba ministry da taknaba laikre ministry na su yaning bagi ingit pirakhibasu laikre haiki Mana makha taraduna singtam thong manana sakhot minagi hairabadi Imphal da phangdeba khudong saba adusu singda phangan ba mathau tai Prime Minister Narendra Modi gi manabat Thaki wakalal adu Manipur su yawhanduna BJP na lusingba sarkar asuna singtam khenabat thamdana thabakaya leptana paikhalak li haiki hal khadada lengak padu nataba singi manung hanjanba ichilina usingna kari wali kari sari na yengnaga punna sakhat minagadam ne haiba adugumba BJP na lusingba sarkar Manipur da lahabani aduna ne kai isas da la kana ko yengselasi toina lakane awara pa hangagane Kanana tugai bengongone. Ai kata dum nungai ke noi kata noi na dum tangkot cinga gala yo noi na dum sampur gala yo ai na kartong gere di pun bayaroi. Ai su kartong di na koi su kartong da ba. Ai na sak sar ga di noi su sak sak da ba. Ai na sak sa ba noi na tan sa ba noi na maiden sa ba du ka pun je bayaroi. That is the philosophy of the newly installed government. Aduna na koi kadisu hesitate tagunu na koi ki lamne you protected your land. You are the king. Chief Minister ge khongsat aduna behangda Maharashtra Chandrakirti ge ningsing khubamsu yengsin khibadu ga mari lenana mahakna haikibada behangi praja singna Manipur ge ningtho Maharashtra Chandrakirti ge ningsing khubambu seksin na ngaktuna thamlambada apenba phongdokhi Chief Minister na haikibada Maharashtra Chandrakirti na lusai ga lanthengnaraba matung langamduna mafam adu da leramba ge khudam oina Maharashtra Chandrakirti amadi General Nathal ge ningsingba oina makhoi anigi khonggi khubam masui phawa leiri Haukraba Aikoigi, Athoba Singi, Wari Tungi, Mirol Daning Sing Duna Tamanaba, Memorial Park of Sisanabagi Damakta Ngasi, Urep Uyung Tambaki Tabakasi, Paiket Penny Haiki. I really thanks to the people of Zau community, mainly the Bihangs chief and the Bihangs peoples for preserving and protecting the historical site of Maharashtra Chandrakirti till today. I really proud of you. I really proud of you. Adugumana koigi yamna sincere weba laiba ki ningthobu masak khangba laiba ki kanobu masak khang tamnoi ngasi ba to preserve to protect to thambiram se masi ki damakta I will give you something special. I will give for the Jau people here. Madu kari pamra hai bado you convey through your honorable MLA
aduga madu ai ge side gi marik sumna fajana tawge fajana mafam khangai madu gi dakta ai taw all to Maharaj Sanjay Kirti na matam da border ki area ne na laga masle da nung thamamba jaga sisu ai khoi memorial park oina tourism sing attract tawge anana ba masima semka na tawge masida jau gi community sinna usna support tawge ga protect tawge ai ma ma jage NSN IM amasung India government anigi framework agreement na Manipur gi apun bagi sector amasung amkhai da akai ba piba yaroi haina Delhi da leidiba Manipur gi civil society organization singi mehu singna ngasi Aam Aadmi Party gi lusingba Delhi gi chief minister Arvind Kejriwal ga unakhrei isu asina hauzik Manipur da leidiba pibam mihut kambu na thambaga luinena Aam Aadmi Party gi maikadi su Manipur miyam na pamliba asi mateng pangani haibigi thajaba pirakhi National issue oibanina mahaki sukari toba yabage haibadu ngasi pesin kheba memorandum adu kupna yenglaga pangthoke haina thajaba pirakhi panbayai ngarang mihut kambu asina AICC President Rahul Gandhi CPI ge National Secretary D Raja amasun Lok Janshakti Party gi National President Ram Vilas Paswan gasu unaduna framework agreement ki matangda taksin khrabani UCM ge President Elangam Johnson amukogi President PS Devan CCS ke gi Vice President Jitendra Ningombana lusingba mihut kambu asina India ge Prime Minister Home Minister gasu unanaba thaurang tawduna leiri Taramathui suba Manipur Legislative Assembly gi ahum suba session hayeng degi haunba sem sakre hayeng ayupung taramathui degi haugadori ba mifam asina handak laikhidraba assembly gi member oiramba singi mafam ni kai khunaba utkani tungda Business Advisory Committee gi report house da thamlaba matung government ke bill khar su puthok yai handak ki ningtham mifam asi hayeng degi hauraga tha si ki tang kun go humdoi fawba chathagani Assembly mifam asi gi yanglaga assembly complex manung da ngak senbigi thabak kan khatpaga loinana house ki member sing official sing amadi mifam yawba lakada busingi sangthok sangsingi thaurang paikhat khre Manipur State Archive Directorate of Art and Culture and Sinra Kuntrani Pansuba Archive Week Taram Kam Record Exhibition Kaksing Sumak Lekadaleba Zanaram Community Hall the Haukre Hagdopagi Thalamda Kaksing Kendragi MLA Y Surachandra Professor Naurem Joy Kumar Nambor Hanoi College ki Principal Oramba Naurem Gandhar Manipur College ki Principal Oramba Naurem Ibotombi Susaruk Yakhi Manipur State Archive ke Deputy Director MD Abdul Kalam na lising masama pan marifuga matoida lingkhat ke Manipur State Archive na yama tanglaba amukana phangba ngamroi daba ariba khui puya amadi ariba map kaya khomjinduna thamli ariba recording asna tungi middle da kanaba kaya marum pikane kanaba ariba record kaya asi hagolak liba maheroi amadi miyam da ningthina khanganaba record exhibition asi pangthopani haikhi Professor Joy Kumar na lebak amagi puwari masak takpa matamda igadori bamioi aduna record sing mamanga thamlaga igadori bani maram aduna record sing section na thamba asi yana maru oi haikhi MLA Y Surachandra puwari asina honglakpa matamda sakhi ohegadori basi puwari da iramba record sing aduna oigadori bani haikhi Both Karim was and Joytoni. Yes, at one time only, in that village, Kabul, Joytoni. Since this way, we coming on the way only, and it has some change the whole thing. Can I Saki with you in the moment? A queen of Saki with you see, who are you? I am to be what I see, I person, quick, see the quick, Saki with the top. Lising in Traga Matwedi ki packet pa hauraga lusinmang ngamdana lakliba food park nilakoti da leiba Arvan Hut Master Fabugi Manung da lusilagani haina Commerce and Industry Minister TS Biswazina Thajaba Pikre Punna stall control legida ba handloom amasung handicraft ke pothok sing utpham oigani haina symbol leiba mafam maju ngasi Minister Masa Satuna Yingsin ke Minister ge Kongsat aduda Manipur Handloom Development Corporation ge Chairman S Rajan Commerce and Industry ge Director Lalmi Kamai Amadi Maniko ge official kaya suloina ke RITF ke center maka de lupa crore manga sanga symbol lakiba hard asi center na sel thadaba lepkiba degi ngasidi mongsung marakta lebaga sap mana hauri Minister TS Biswajan na Nilakoti Food Park ki yawna maru eba saruk ama hard asi warakadaba maramna losinmegi tangai fadaba lai same minister ga tanraga food fan lor matungda master fabugi manungda soidana losingani haiki
प्रोजेक्ट असी लोचनब होनब मतमदा सेंटर दगी फंगदब टोटल से 78 लाख लेरे अदुबु सेंटर गवर्नमेंट की गाइडलाइन अमदी कोई वारी सानगिबगी मतुंग इना हारिब पुनमक्सी लोचलब मतुंग कंक्लूजन रिपोर्ट न चिंबा थारे हारिब मतुंग कोई 78 लाख से फंगदबनी अदुना कोई लोचनदब यादबनी नमसी अखोगी RIDF तगी लो हाइवी इंस्ट्रक्शन सु लेरंबा मरमना ओरगा कोई मसी सोर्स ऑफ द फंड थीरे हर कांदा ऑनरेबल चीफ मिनिस्टर गा तानेर हाइगा याम थुनमक लोचले हर कांदा कोई प्रजा मयामदा अमदी मयामदा कानब फिनबगी अखोगी होनजगनी येलहोमी कन्नब बिल अमा लाक्लिबा निंगथम मिफम द पुथोकदबनी हाइबा डिमांड तब वारोल याव स्टिकर थेटपगी कैंपेन अमंगसी JCILPS न हौदोखरे निटाइबा चुटेक लेबा बस पार्किंग दगी ngasi कैंपेन अदु हौदोखी कैंपेन अदु कमरी लेना JCILPS वुमेन विंग की कन्वेनर एस मेमसाना फोंदोरपदा मणिपुर लेंगांग न सिंगटम मियाम पुना यानबा बिल अमा अथुबा मतन पुथोकदबनी लेंगांग असना ILP की बिल बो नाथैदुना नमसिनुना थमनब होनरकलबदी ममांग थोकेबा इहौ अदु थोरकलोय हानिंगाय लेite ngasi हौदोकलिबा स्टिकर थेटपगी खोंजंग असिदा नतना तोंगान तोंगानबा खोंजंग कयासु संगसिनबा सेम सादुना लेरे मणिपुर लेदिबा लानाई मियो सिंगी गाड़ी अमदी पैसेंजर सर्विस तरिबा गाड़ी खुदिमक्ता स्टिकर नपगी कैंपेन सथरगनी लोइनना हयंग अयुपुंग 13 ताबा मतमदा पैसेंजर सर्विस तोबिरिबा गाड़ी सिंगी एसोसिएशन सिंगना JCILPS की ऑफिसर लाकपिदुना स्टिकर सिंग लोबिदनबा अपील सु तौरक्ले जी असेंबली फंबा हौरनी हारिबे असेंबली असिदा ILP की वाफम जो पुथोपियो हाइबो वाफम दुनिया अखोइना थमजनिंगी सी अदुना तदुना अखोइगी सुम ILP की जे नमधरगा थंबा तारगदी अखोइ ममांगदा रोबिन हुडना लेगिदबसी ILP की इहौदनी अदु हुजिक मतुंग तारपदसु अमु इहौ अदु लांगनबा सरकारना सिंबिगनु हाइबो वाफम दुनिया अखोइना थमजनिंगी सी पुंसीदा माइथिबा पुंसी हाइबा लेite असोइबा अरानबा सिंदगी पारा तमसिल हौदबा मियोइ सिंगदुनी माइथिबा पुंसी हाइरिबसे हाइना एजुकेशन मिनिस्टर TS राजस्थान फोंदोखरे वाफमसि ngasi सैनिक स्कूल इम्फाल गिनी फुमंगा सुबा एनुअल डे सेलिब्रेशन दा महाना फोंदोखिबने थरम अदुदा स्कूल की प्रिंसिपल कैप्टन बेनोय तिवारी सुसरुक याखी थोइदो हेंडोकपा माइरुसिना माना मथुम पीबा स्कूल की माइरुसिना उत्पा जगोय इसगी थरमना सेलिब्रेशन असगी मपुंगबा थरम ओइखी TS राजस्थानना महाना ngasi सरुक यारिबा असि एजुकेशन मिनिस्टर अमक ओइना नते स्कूल असिदगी हौखिबा माइरोय अमक ओइनानि स्कूल असिगी अवार्ड अपा अमदि संगो सागकदबा सिंग तोइना उनादुना मेंखतनाबो होनगनि हाइखी So those who couldn't achieve, please don't think that you have failed. Somebody may get it sooner, somebody may get it later. It is how focused you are. You have to possess honesty and hard work. Then only you will achieve. You learn from your mistakes and try to move ahead. If you don't learn from mistakes, then you don't achieve. Indian Chamber of Commerce amadi Joint Director General of Foreign Trade Exim Bank kusam naduna ICC scheme Summit Classic Danida Pangchokre Haudopagi Tharamda Northeast Indian Chamber of Commerce ki Regional Director I Sabha Pandit Exim Bank Mumbai ki Chief General Manager Sunita Babina Healthcare के मैनेजिंग डायरेक्टर डॉक्टर धवली सिजा हॉस्पिटल के मैनेजिंग डायरेक्टर डॉक्टर पालिन कॉमर्स एंड इंडस्ट्री के डायरेक्टर एम रिखम सुसरुक याखी एक्सिम बैंक के जनरल मैनेजर सुनीता ना अवानो पोस्टर सिंह की मनुंगदा मणिपुर की ओइना महौसा के पोथोक सिंह वा हिदाक सुंबय अब मना मसिंग अमदी खुसा हाइबा पोथोक कया मापाल लमना पांबा हेंगलकली असिगुंबा पोलम सिंह हेना पुथोकतुना मापाल लेबाक थादोकपगा लोइनना पोथोलिबा पोथोक सिंह मगुल हेंगत हनाबा पुनिंग थगोटपा मथौ ताई हाइखी हंदक सही असिगे पोइनु लरोक था असिदा मणिपुर के तोंगान तोंगान बा मफम कयादा लौ याइनबा पैसिनुना थंबा फौबै मै थादोकतुना मांगन किबा थवंगबो UNLF ना अकन ममोंग यानिंदबा फोंदोरक्ली मसिदा सेनाबा सिंसेराक पिगनि हाइरी लोबसिगी डिपार्टमेंट ऑफ पब्लिसिटी की डायरेक्टर एम सगेन गे चेरोल अमना लौमी अमना महा की मरुएबा सेंथो लंबी ओइजरिबा सही अमगी सानबा चिनसाक फंगनबगी दमक लौ उबा हबुदगी लोकपा फाबदा था तरे निपान संगना महा की अरैबा अमदी फौदंबी लौबा नत्रगन अपुबा सेल थाददुना अमदी पांगल सिजिनदुना होनजरगा फौ लोपगी मतम यौखिलक्तुना फौ खावरबा मतुंगा पैसिनुना थंबा फौवैबु मसक खंगदबा सिंगना मणिपुर की मफम अयामदा मै थारकपा हाइबसि अतमना मिये खरन सेम सादुना चथरकपा थवंग अमरा हाइबसि सिंगनिंगाइने
Masi lomi khunai gi mayo ka chatharak pa asoba singnaba amani masina laumapu adu khakta sohan batan natana Manipur miyam gi onasu asoba khudong thiningai oiba thawong amani thawong asi Manipur gi chathok hantanaba atamnana chatharak pa thawong amani phawboi mai thariba kambu asemi ba khunai gi mayo telaiba kambu ni masi Manipur miyam hupna akanba mawong de aningdaba phongdo pagalwena na thawdok asida senaiba miusing puthongna ba khonabada punna sangsil minasi makoi bu chunaba cherak soidana pigani khunai gi mayok tra laidiba singi mathakta UNLF na thabak chatharak pada miyam na mateng pangbiu hairi hauzik paugi marakta na atenba break ama. Admission open from play class to class 6. We have a well-equipped range of facilities and resources for all students. Library, smart class, computer labs, games and sport, outdoor camping, boarding facility, and various activities. Hurry, hurry, limited seats. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Jolip, 100% natural syrup, amasung capsule. Yu thakpadagi oirakpa awaba chaitheng, hakjangi liver soglakpadagi, uchu sengaktaba, haksang soktharakpa, tumba chaba yaraktaba, khong hamba nungaraktaba singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule. Diabetes singidamakta Jolip capsule chabiyu. Break it tungda makataba pau amung pizari. Swas Protection Isingtaragani Pangi, Tarang Ngasi, Mayang Infal, Municipal Council gi oina Mayang Infal gi, Kuman Mini Indoor Stadium the Pangchokre, Tauram Aduda, Mahud Director N. Kit Kumar, Mayang Infal Municipal Council gi Chairperson Asem Radhamani, Vice Chairperson Memsa Devi Amadike, Mangdem Susar Yaki. Lunana, Leminanaba Pandamda Tabak Mayam Ama, Lieutenant Paikatli Haina, Chairperson Radharanina Haike. Mahud ki Director N. Git Kumarna North East Zone ki oina town samahum phugamari khangat pada number suyauri Manipur ki oina town kunga taret ni mastha fawbada category marida survey toroga madugi matung ina sangdam nagani Luna na lainana ba amadi laina kayadagi ngakthona ba Swas Bharat Mission gi makhada Swas Survection Isingtaragani Pangi tharam pangchokpani haiki. State Level Travel Film Festival Committee Sindna Tha Sigitang Tarategi Sataraki Ahan State Level Travel Film Festival Adam Zati Complex Simarong da Lusin Cray Lusin Bigi Taramda Deputy Chief Minister Y. Joy Kumar Festival Committee Chairman Z. Maringmai Vice Chairman M. Tangdangana Saruk Yaki Deputy Chief Minister Y. Joy Kumar na Istada Sigi Oina Tribal Singi Oba Film Festival Ama Pangcho Pahibusi Cultural Excellence Ki Yamna Maru Oi Pangcho Leba Festival Asi Manipuri Film Yana Pangcho Labadi Hiena Furup Singi Marakta Nungsinaba Hingat Kani Government Ki Makai Sukari Pang Mayabaka Haibatu Yang Singani Haiki. Maduri Karikana Kaya, Ekuri, Apun Bagi, Kuri, Lutlami, Huminabagi, peacefully coexist, Obagi, Adubagi, Kongtama, but Finisu, Adutama, Adubo, ISSA Cover Farm Amagi Makada Jenims Hospital da attendant oina thabak toriba sing Jenims Hospital gi authority na makhoi Miyabigi Minusi Yangjuna Makata na Tabak Tohan Bio Hairi, Hiramasigi Mata Nangasi Press Club to Pomisinga Unava Amada, Lariangwam Omita Debi Kobi Nupi Amana Fondora Kibada, Lising Anitaraga Mari Degi, Matam Quina, Denim Satabak Toduna, Lakpane, Makoibu Hospital Sigi Staff, Ama Oina Lausin Bio Haiki. Makada attendant oina lejerambadu Jenimski site oina Loksan Bio Haidana, Akoina protest of Zarambadu. Jenimski authority yana bakara lebedagi akoi khungjang je hantoksare aduga hayeng dagi habadi date 20 dagi akoi isai sagi ward lab isai sagi jaga da amuk jangaga thabak to haina yanare aduga hoji anobo pairi sarkar amadi Jenimski authority na matam kuina dagi wajar aba tolop apipada sujari ba akoi bunung shibiduna athubo matam da lokshin binaba akoi amuka na haijari Manipur State Sumangila Council na sinuna konung mamangda leba iboyama Sumangila sanglen da satarakpa taramari suba Sumangila ningtham kumai ngasi tarungni sanba nimita Sumthang Creation Artist Association gi ningol ka utkre hiramasada report ama
हौजिक जाथरिबे इंथम कुमै असिदा हौजिक फाउगी ओइना उलगलिबे लीला सिंग असि खुना असिदा लेबे नुपी सिंना करी फिदम लवम थोकपगे हाइबे पौगियन पिबिन अनम्बो ओइना तौरी खांगलेबा नुपी की पुंसी अदुगी मकेन नुपी ना युमा कोइना होंगा शेर बला किलो बुदना मन बने हाइबे हा अखोई खुनाय असिदा नुपी न सरप मतमदा करी करी चैथेंग फंगबो याबगे हाइबे मयक सिंना उल्ली अदो लीला असिदा करी असोय अंगाम यावरी लीला की स्क्रिप्ट करी तौहनिंग लई हाइबदि हयेंग नुंथिन पुंग अमा ताब मतमदगी पोस्ट सो टॉक तौदना मयामगा नैनागदरी आर्टिस्ट सिंग दा इन उजबदा मसाजे सेल्फ कॉन्फिडेंस हाइदारेको मसागी उबा आई जे होनर दे केदो बै ngam मीन ममी तरा पामनदे मखुत तरा पामनदे हाइबे वखल मखोइदा लैतबजे मसी खलग नुवाइजदे हयेंग पुंग अनि ताब मतमदा पीस मेकर आर्टिस्ट एसोसिएशन की असेंग नुंसी भाबे लीला अदु उतकनी कैमरामैन अबोइग लोइना पगदम जरिबा निथखरम सना जाबो मितै इबोय एमएस मान ला संले आईएसटीवी न्यूज़ तमेलोंग डिस्ट्रिक्ट की मरांग सिंह विलेज की अकोइबदा नॉर्दर्न फ्रंटियर रेलवेज न सूरीबा थबक असि हयेंगदगी थिंगनबा हौरगनी हाइना खुलसगी खुलाकपा नामरोल नुंग गोंदामै नंगसी प्रेस क्लब त पामुसिंगा उनबा अमदा फोंदोखरे मान मखाटाना हाइकिबदा ट्रांस ईस्टर्न रेलवेज न सोलाबा खुलसगी रिहेबिलिटेशन कंपेंसेशन की अवार्ड परसेंट पर मणिपुर सरकार ने पीननबा थाकिबा मतम लोरबा फावबदा सरकार न तुमिन लाइसिनखिबगी मायुक्ता संगसिन मखोंजंगने हाइखि मिसिंने अखोइना खुंजा सिंगा मेयामना कन्न नुमाइते बेसे मरम चादिदना मी अमगी थुपुलों अमसुंग लबजोई मबानी के केसो लोइसु लोइदिदना मबानी के पैसा पिथोगी अदुना अखोइ से जादे अदुना मसी पैसा से अमु हंजेंद्रंगाई फाउदी अंजाते अखोइ से हयेंगदगी हौना अखोइ से बंद तौरनी इंजीनियरिंग सेल के मरी लेनबा डिपार्टमेंट सिंह कॉन्ट्रैक्टर अमदी सब कॉन्ट्रैक्टर सिंह की बिल खुदिंग पिथोप ngमद्रि फावबा मखाटाना वर्क प्रोग्राम फोंबिगनु हाइना मणिपुर लेबर यूनियन के चेयरमैन ओइनाम प्रदीप कुमार ngasi प्रेस क्लब पांगथोपा पावगी मिफम अमदा हाइख्रे मान मखाटाना हाइखिबदा ममांगदा पानखिबा सरकार असिना नामसिनुना थमलंबा कया हंदकी अनोबा सरकार असिना असेंबली दा पुथोक्तुना बिल पास तोबियो हाइखि इंटरेस्ट खगरा तौरग बैंक त साना रेबा सही 35 की मतमदा अदुम तौला अब पोने बाय नेम हाइसि बाय नेम न यावबंग खे पिसा फंगे यावदबंग खे न दुम फंगद्रे ngasi nong thil sarana pung ani minute yang khai manga rom taba matamda Imphal West ki manung sanba kai khu makha le kai da bom ama pokhai khre bom adu Imphal Post Office ta Assistant Postmaster Oiba Haji Abdul Qudus ki yumda non Manipuri rickshaw driver amana cement puduna lakpani hairi cement adu yumda pusilapada yum gemiyoi amana kanana tharakpa cement no hangbada cement lawbagi receipt puthorapadagi imung manungi miyoina Singnaba Pokudigi Riso Adu Lambi the Putoktuna Tambada Bom of the Pokhada Kibani Hari. Porongpat Police Kambu Amana Riso driver Bihadigi Subodh Kumar Rasahi Kungamatoi Fadana Pukre, Wankaida Cement Yoma Dukan Amadigi Cement Adu Tarak Pani Haiba Kangbudigi, Police Namakata Bachigat Pahokre, Hazi Abdul Kuduski Yumgi Geta, Haukibo October Kungamari su IED Amasupok Haiba Lake Ravani, Taudo Asigi Matang the Mayui Amana, Wafum Kaya Fondorakle. लाकपियु वरी सामिनसी ज्ञान ताबिनसी लेकाइदा सुमाइना तौबसी मथंग अमुक खना तौबिगनु याम थुबो मतमदा सिंगदोपिरो मयाम लांगतकनना लेरिबसे थोखन बिगनु सेल पुथोक्तुना लायेंग बदा महौसागु मिमानबा ngamgani khanba miyoi ama layeng sel leitabadagi maibana khut tharaba anabagum phamungda taduna leiri ma ke loina binadi Mapura babu layeng biba miyoi adugi damak siba faba ngamgani fongdorakli hiramasida paudam ama. Malem taibang pansida masina maroi re haiba thodo watho amata laite adu ngasi ekhoina thengnari basidi Manipur gi manungda khwaidegi hena wana taraba adumba imung sing manungda amani masagi chehi 93 rom tamak suriba yaripok yambemdagi ngangom projen mahaki loinabi ibem sagaloinana ngasi degi chehi 93 ungi mamangda itham morang foilda saidang laktuna nunglengoi pekbugi singpham pairke imung ase handakta akomluki working president Chandramani Kumancha Amadi Executive Member BK Murangcha Yobatim Amaga ISTV News ga akhanana chatuna thijinbada thengnarakibani Englishing ani tarahundu gi jungi tangkun manga da thokiba laibaktiba gari accident amada projen spinal cord sokpudagi ngasidi hawat kangkhatpa ngamdabata natana makunna chak phawba chaba ngamdana lagli
Manipur gi manung amadi mapan da layang mada mahaki leijaba low inkol punumak yon khiduna ngasidi thongak lainambina loksan biraba pungpham ngairi aigi punsi sida aina hojikta haragadi aigi matamdu ngaibu natano karimata ai khandre hojikti aigi lambi du leitrabanina layang da bak paisa ju leraktrabanina aduga aigi family ju sollabanina Soktaba Rosen ngasi fawa Social Welfare Department na disable ne haina sakhang wiba lekte center amadi state government na karima makal amati gitembang pibi dabata natana local MLA na su hanna yengbide hairi mapurabi sewa amadi nomugi chara ani suna chanabu honabada loinabi bemsa kham thengna awaba mayuknari sadab chu yadaba magi da hidak chu leidaba yadaba mayam jigi kokthong jida ngahak sangga ai miga lengoi subaji ai talaksida ai yaujai mabuk thanna pijaba ngamdabadagi class 12 tamlibi amata poksibi masanupi mapu mabena naukol hanki mapu roibabu angtang hogalaga chalhanba haibasina mahaki amata ngairaba mami samlaba manglan oi hore thamoida phumnuna leiriba awabasing upai lejatrabi sina miam yohanbiu haina lirakli si dukan jina di oiba yabanate samaina chatpa khopa ngamdabaji amtang sarkar gi maigai jida ma bongtang layeng biradi taibang banjida mi amtang di hoyaningi aina anaba projen masana di sel lerebadi ningthina layeng lega ma amuk hana mimana ba ngamgani khalhori thajabadi lay ando aina paisa laitabagi tominna leirab ngasi bogdadi kanagi chu mateng phangba amatu ju aingonda leigitri sarkar gi site gi oiro ando kanam dagi ai kanaba mabu phangble teng matang sidani mahaki loinabi ibem sana makoibu mateng pangbiba puksel chaw mioi thorok labani mahaki damak siba phawa ngamgani phondorok liba Hauji paliba BJP na luchingba state dasu center dasu government asida akhigi laita laira singi awana yengsinabagi dama scheme chamangi mathakta leiri adubu hairiba imung asidadi madugumbagi khudong chabado machet ama fawa phangde makoina phangani haibagi asasu leite ISTV news ki dama cameraman aboiga loinana paujam jaiba Richard Ranjan Andro AC Infalis Moirang Kendra MLA P Sarasandra Miyang Makada Directorate of Handloom Amadi BJP Moirang Mandalga Kusam Najuna Ministry of New and Renewable Energy Scheme Gi Makada Fee Servicing the LED Solar Home Lighting System Yantokre Taram Adu the MLA P Sarasandra na Government na Pidiba Maingalasina Tauna Haptuna Masak Topa Fee Sabi Amamam Oiduna Lamdama Sig Milon Semada Amadi Moirang Kendra Masak Topa Kendra Ama Oinana Bukhona Bada Punna Taudang Lomina Si Haiki December 22 nimidang pung apan makharom tabada Bisnupur district ki Karian Phabi Maning Laikai degi nupi ama mapur eba leitabe khudong saba lauraga nattabali chachat ke taram le hari thaudo asida senari ba nupa sigi maming Raisam Krishna Mohan sahi nifugo humdoi apokwa mani kawi ngasi Karian Phabi Maning Laikai da pangthopa paugi mifam amada Women Action for Development Karian Phabi ge mihut oinam sorodhenina hiramasigi matanga tha sigitang tara humdoida Bisnupur Women Police ki OC Lakshmi Haisnamda wakatuna FIR ama lakhot khre adubunga si phaba senari ba Krishna Mohan phadana leiriba karigino Krishna Mohan sel khara piraga yasina si haina phongdorokpa wafam laibak thibani nupi oibigi punsi sel ga matikna ba yaroi ma ki mathakta ain yu oiba thabak lakhotuna matik sabat charak pigadabani ngasi nongma kangdana Manipur da nupi da thabak crime kaya hengalakriba asi police na FIR palabasu action lakhotabadagi hengalakpani haiki Be a moment, must you up on the Tamo shortly yanning Krishna Mohol Hyben Pass, a 2 womatam that Mabu Pavi, the Mabu Matsabat and DPBU. Kuongba maru laifam apunba semga sagat lubna sinna sana kunungi phamnaiba maiba hanba kwai lakpa ayekpa hanjaba amasung laipak miyam galwena kuongba marugi kuongba irol istil tinpham wakan panthong hayi haya namu pomthoklamda inunglongi oiba moirang phau Paudang okpa amasung pibigi tharam pangthokre
Human Rights Law Network Manipur Thadorok Pacherol Amagi Matung in a Hau Kibali Singnitrani Twigi, January Taraga Marida, Manipur Police Commando Mosung Trani Pan Subas Sikrazimena, Tamaibans Nam Leka Digi Tangzam, Toy Elias Anil Kumar, Hat Kibaga Marie Elenana, Nasi Manipur High Court Natakiba Raida, Lake Hidrabi Imung Manung de Lupa Lak Threat Compensation to Oinapin of Kangan Krahiri, Panmayabadi, Lake Hidraba, Toy, the Mid Adu the Mahaki, Mamagi Mapamda, Kinetic Honda Amatung Lagas at Kibadigi Tiba Kangana Lake Lava Matunda, Namida Pung Nipan Makarom Taba Matamda Rimski Mokta Asiba Haksang when a Funkibani Tadok Asida Manipur Police Commando Amaditra Nipan Subas Sikrazamenki Apun Makupu Amana Mahapu Langtabal Kendagi Manung Sanba Naral Konzinda Sasinaba Kutonabada Hat Kibani Haina Paraman Pamadegi Rai Asi Takibani Laikidrabigi Mama Tangzam Ongbi Apabi Devina Petitioner Oina Quota Tangala Kibani Petitioner Gi Maikeda Advocate Mahobam Rakesh Nalevki Aduga Union of India Gi Maikeda S Samarjit Aduga Manipur State Ki Maikeda Senior Government Advocate RS Raisang Nalevki Hairi Hausi Amuka Natan Break Ama Lawinasi Sky Hospital के Chief Cardiologist Dr. L. Syam Kishore की लुसिंग मखादा Heart Operation लिसिंग तरा मंगा की मथक तपंग क्रबा World Class Heart Transplant Surgeon Dr. Ajoy Kol Sky Hospital da Open Heart Surgery Bypass Surgery अमसुंग मखल मखा की Heart Operation पाक्तोक चरगनी अंगांग की दी OTM सुंग Hospital Charge Free होइगनी लोनिना Dr. Ajoy Kol के Heart Surgical OPD की खुदोंग चावल लेजगनी अकुपा मरुल की दिमाग Reception का तानबियो Life school से प्री नर्सरी से किन्हें क्लास के इन्फॉर्मेशन क्लास कुछ मक्की स्मार्ट क्लास फैसिलिटी ले बैंड सर्विस ले बोर्डिंग फैसिलिटी ले दादा लाइफ स्कूल में तमाम छात्र जी एक्स्ट्रा कोचिंग ट्यूशन तो मुझे बतौर ताते हैं सिंसे साना को अब ये मतलब से याम न पंगने डायरेक्ट न तो ना सुसु तम स्कूल ही में संग खर जो हम युग में तला देखो अब आई इच्छा सु इसने तमन के याग तो Amuka na break itung makataba Pau Simpizari New Destiny Production Gi Makada Maunio Hakim na direction piba education in the remote village Sabasida based Toba Thado Officer Film Nang Tobang Kahino E Ngasi Tribal Research Institute Ki auditorium the release Tokre Thoram Adu the additional DGP P Dongel retired MCS Songpu Kipgen Jangkolel Dingel Susaruk Yaki DM College of Commerce के कैंपस सत्तरी व कुंतरुक सुबह इम्फाल बुक फेयर के मनुंग सनंगा से लाइकिद्रबा पंडित निंगथौ खोंगजम खेल संडन इरंबा बैटल ऑफ खोंगजम हाइना मिंगथोम लारिक फोंख्रे लारिक फोंबे के थरम अदु द साइटे एकेडमी की अवार्डी सरत सान थियाम सरुक याखी Laisam Kulen Laikai Development Committee na Siza I Care Foundation amasung Padma Diagnostic Center ga kusam madana nomagi obalayeng magi kem ama IMC Ward number taruki corporator gi miyang makada pangtokre Laisam Kulen Laikai Community Hall pangtokiba kem aduda miyoy kemarum layang bagal wenana layong kaya khangdu na baikudong sabasu fangan ki corporator Indrajit Torang Bamna haksang phana thamna wa apaba kunai ama oina pandamda pangtokpani haike Raisam Mani Gaura Sangit Academy Thawal Wangkem amasung Raisam Laren Zawgi Imung Manung Kusam Naduna Academy Sige founder Guru Mani gi Kungamapan Suba Lekidabwi Ningsing Kumon Tharam Thawal Wangkemaya Leka the Pangchokre Tharam Adu the Academy Sige Secretary and Nara Harina Resource Person Oina Wangangki Tharam Adu da Kaisam Ongbi Robita Huyalalo Manipur Thangcha Cultural Association gi Principal Kesana Toiba Sarma Academy Sige President L Samkishor Saruk Yaki Kangpupi District Education Hena Fagana Pandam the Autonomous District Council sa the Hilis na ahan when a best school best headmaster best headmistress amadi best assistant teacher award yantokre yantopagi tharam aduda committee asigi Kangpupi the labor office pangchoki tharam aduda vice chairman Thangjakam Misau amadi councillor Singh amasung staff Singh saruk yaki best school award na Kaitel Manbi Junior High School na Phangkre best headmaster Mistress Erwana Singdai Kulen UJB School gi Headmistress Bimol Lakumarida Aduga Best Assistant Erwana Tafo Kuki Upper Primary School gi Oza Lamteng Songloida Kusinaki Best School Award Asida Sel Oden Lupali Singh Taramadi Certificate Yauri Aduga Best Headmaster Best Headmistress Amadi Best Assistant Teacher Award Asida Sel Oden Lupali Singh Manga Yauri Kada Imphal East West Thawal Bisnupur amasung Kaksing District Committee gi nauna khalaba mihu sing wasak lobigi tharam ama kada head office ki conference hall da pangchokre tharam adu da lupa sigi president insas Hizam Priyo Kumar vice president Ningthauzam Doren secretary general Dipanjit Ningthauzam women affairs ki secretary Nepram Bimola Susaruk Yaki
Oinam Kendra the Yum Letraba Amadi Nung Yuba Lehendana Pandamda Manipur Pollution Control Board Ki Chairman Radakisona Halting Anasatuna Yangsinbagalwena Yum Karada Zinga Bandal Manga Galwena Selki Mating Pikre Puna Zinga Bandal Songa Nifu Yantoki ML Radakisona Haikibada Paliba Sakar Asina Himinariba Kudimak Manaba Punsi Marel Amada Himinana Pandama Tabak Asi Paket Pani Haiki Kongsar aduda Bisnupur ge DC Bobby Waikom DRDA ge Director amadi Official Kyasa Saruk Yaki Mayung Kupnana ba Zinga Fanglaba Miyoi Amana MLA ge Thausilbu Thagat pa Funduraki District Legal Services Authority Bisnupur National District Asigi Manungda Laiba Kainongda Ngasi Legal Aid Clinic ama hangdopaga luinana Legal Awareness Program asu pangthokre Tharam aduda Bisnupur ge District and Assessment CIS Brajasan Hana ZEO Oramba Thoiba Yauna CIS Brazastana Legal Aid Clinic Asina Sel Sanghandana Thaudok Masa Singi Warasin Purapangam Lagani Haiki Singzamai Oinam Tingal Ge Transformer Boy Speaker Kemsana Kanna Hona Bidaktuna Atuba Matamda Semirak Pagidamak Lamdam Adum Gimiam Speaker Butagat Pafungdorakli Women ITI Tagal Get Training Singna Sanchilama Kongzang Handokre Institute Asigi Awara Passing Mensilagani Habiki Tazaba Pibadi Kongzang Asi Handokibani Hayangdagi Mahusagum class Horagani Haide Hausi Makata Nangasigi Sanabagi Paulo Bisi Ngasi sanabagi pauta All India Football Federation sinan sathariba Hero India I League ngasi Mohun Bagan gi home ground to Kolkata da sana khiba mesta Mohun Bagan amadi Manipur ge Neroka Football Club goal amata sanadana draw satkre Neroka Football Club ki mathangi match tha sikitang kungani thoda Silong Lazong FC ga Silong da sanaragani All India Football Federation sinan tha sikitang tara tretigi team Marina Saruk Yadan sathariba sahitara manga makhagi Pigi South Eastern Football Federation Champions League ngasi sanakiba match the Indiana Nepal goal tara sinoda maitiba pikre Mathang saigi mas taragani thoidegi taragani pan faba Bangkok ta pangtokadoriba World Zit Kune do Championship ta saruk yaruna bagi damakta selection test amala deba December kunga marida yarepok bisnunaha community hall pangtholagani national amadi international ge thakta goal amadi silver phanglakraba sanaroi sing saruk yaba yagani thawai yaba sanaroi amadi official sing numit asida laknaba Zit Kune do Association of Manipuna thadrok pacharol amana khangalakle Ian Hanbo ena Kathel Manbi Football League ngasidagi Kangpopi District ki Kathel Manbi Village ta Salang let tolda hautre ngasi haudapu nimita exhibition match oina Guduk amadi Lailan FC sanaki match aduda panjal ani sanana draw satki haudapu ki taramda Manipur Sarkar gi APC C oiriba and Gibgen and Misau amadi Kathel Manbi Village Authority ki chairman Dehalam Labhum namaru aba Mithungnan Singh oiki Mathang sagi January kuntraga matredigi February Nipan Pava New Delhi the Pangtoko the Reba Khelo India School Games ta official oina match conduct tanabagi damak All India Football Federation na Manipuri ti Ranjita Devi Amadi Rosni Sanu Maibambo khalakle hairi January kunga mapan fabagi manungda match hanagadariba venue mafam the report taron na bakhangalakle haina All Manipur Football Association thada posterol amana khangalakle amaramda lakleba January kunga humde the Pangtoko the Reba AFC Championship League ki preliminary stage to the Chiang Rai United Thailand Amadi winners PS 1.3 gi match official oina conduct onabagi damak Asian Football Confederation na Manipuri gi sapam Kennedy bu khalakle hairi Kerala the Pangtoko the River Kunginipan Suba Senior National Sepak Takraw Championship the men's and women's the Manipur team saruk yaruna bagi damak to trial selection December gi kungamanga di Kunginipan power hangang the leba smoky ground pangtho lagani All Manipur Sepak Takraw Association gi makada register toraba sanro singatang kungamanga fabagi manungda association gi secretary da masa gi kits kaloina na report tawrana ba association asina khangalakle makatana sanabagi pau ningthauzam boyai gi phangbigani District Football Association Thobalna District Sports Association Kakching Bumaiti Papiduna Sehi Sigi Kunmapal Super Junior Boys Inter-District Football Tournament ki champion oikre
All Manipur Football Association Sinduna Tha Sigi Tang Taramatwidagi Team Mangana Grubani Tonga Kaidutuna Kumalampa Artificial Tap Ground Satarakiba Kunmapal Super Junior Boys Interdistrict Football Tournament Ngasi Loishan Kre Loishan Baki Torumda All Manipur Football Association Ki President S Sanatomba Vice President L Shamuamadi Treasurer L Dinamanisu Saruyaki Satarakiba Tournament Asigi Ngasi Aroibanimiki Sanakiba Metsa District Football Association Thobalna District Sports Association Kachingbu Gol Manga ani da mai tiba piduna champion oikibani mersa sida mai pakiba district football association thobal gi goal singadu and bikram na merski taratruk suba amadi merski apiba matamgi ahap minute ani da goal ani sanki ss dhanabirna merski humpumatoi suba amadi maripu suba minute goal ani amadi ke jurembana merski humpunipal suba minute goal ama chanduna mersa si mai pakibani mersa sida mai tikiba district sports association kakchingi goal ani aduna w sadananda amadi s michael na Merski Humputarani to Shubamadi, Mariputari Subaminita, Sankibani. Mers Asida, District Football Association Tawalgi Sanaroi, KS Hemba Madi, District Sports Association Kakchingi, and Kisanda, Mers Kandaktokibara Frina, Yellow Card Urki. Satarakiba, Tournament Sigi, winner Weraba, District Football Association Tawalamadi, Rana Saptakiba, District Sports Association Kakchinda, Association Gi Maikaitagi, Trophy Sing Piduna, Puning Tawatki. FC Impal City na Neroka Football Club Sangapambu Maitibu Piduna Sathariba Sahitra Mangamakagi Youth League Rest of India Group A gi point taruk phangtuna mangjin thakre All India Football Federation Sinduna Tha Sigi Tang Taratretagi Team Marina Saruk Yaduna Kumalampang Main Stadium na Sathariba Sahitra Mangamakagi Youth League Rest of India Group A gi League Asigi ngasi sanakiba Mersta FC Impal City na Neroka Football Club Sangapambu gol ahum sinoda maitiba piduna League Asida point taruk phangduna mangjin thakibani Mers Asida mai pakiba FC Impal City ki goal singadu MD Route na Mers ki yankai tare subamadi marifu humdoi suba minute goal ani sanki atopa goal aduna E Santos Kumar na Mers ki nifu manga suba minute sankibani Mers Asida Neroka Football Club Sangapamgi Pravin Elangbamda Mers kandak tokiba referee na yellow card ani utpadagi Mers ki humputara mari suba minute red card utuna phildagi mapan thonki team asigi sanaroi El Rakesh amadi I Santos tana Mers kandak tokiba referee na yellow card utki League asigi atopa match amada Aizol FC na NRL Football Academy bu goal ahum sinoda maiti bapiki match asida mai pakiba Aizol FC gi goal ahum adu Lal Ingliana Lal Remurata amadi Lan Pulana match ki ahan bahap ki ahap minute ani match ki humputra subamadi mariputare sub minute sankibani Sathariba League Asida Team Marina Mets ani ini sanabu loikibada FC Impal City na point taruk Neroka Football Club amadi Aizol FC na point ahum phangduna sali NRL Football Academy na Mets ama phawa mai paktabadagi point amata phangba ngamdri Sathariba League asigi aroiba match sing tha sigi tang kunmathoi gi ayu pung tara tabada ahanba match oina Aizol FC amadi FC Impal City ga sanagani ani suba match nungtil pung ani tabada Neroka Football Club Sangapam amadi NRL Football Academy ga sanagani N Shanti Kumar A Binit Ice Zeki Emadi Ki Ice Merana Kunitu Shuba Yumnam Nilamani Memorial Open Chess Tournament point ahum phangduna mangjin thakre Manipur Chess Association gi miyeng makhada Singjamai Chess Club na sinduna tha sigi tang taratretagi rated chess sanaroi kunmari yauna punna nupa amadi nupi sanaroi yankhini palna saruk yaduna Singjamai thongam lekai top director leba community hall da sathariba kunithui suba yumnam Nilamani Memorial Open Chess Tournament ki ngasi humni chanba numita N Shanti Kumar Ed Binit Ice Zeki KS Merana magi lamba mai thiba piduna point ahum phangduna mangjin thakibani Tournament asida T Manikanta O Ningthem A Sakritombi E Sasikantana point animakai phangkhre TI Samson TI Rosan M Dorendro S Premjit L Koireng KS Manjit RK Lenin Y Pritam Kumar NG Bhagirot I Somokanta M Dorendro KS Bikramjit amadi L Yemen point ani phangduna sali KS Sanjoy M Mudusudon TI Govin K Poiri Khomba Ice Maniton RK Lalmani S Lawrence Ice Iboso TS Nabasandra Dhanasandra P Rajendro KS Premchandra Madi A Saratna point amamakai phangkhre Thagasari makata na inga sagi pau lobisi
ICAR lampian patagi ngasi numidawan pung mangam khaipopi manung da phangba ai ngasa madi nungjugi pauda ngasi gi khwaidigi sakiba Celsius degree kunmathoi dasmik taret khwaidigi ingba Celsius degree Nepal dasmik Nepal nungsit da yaw ising manilgi sang ayuk da sada marpu taret nungtil da sada yakai mari oike ngasi nong sukide hausi loisilakpada maruweba pau amuka hanaw Manipur ke Chief Minister Singhi Marakta Ahanbo and Chief Minister N. Birena Susanpur District ki Manung Sanma border area Uriba Behang the Satuna Sakot Tarangi Tabakaya Packet Craig Manipur ke Civil Society Organization Singhi Mihu Sina Aam Admi Party ki losing ba Delhi ke Chief Minister Arvind Kejriwal ka Una Craig Amasung Taramatu Suba Manipur Legislative Assembly ki Ahum Suba Session Hayeng de ki Hauna Basem Sakre Ngasi gidi ISTV na pizza pa pau matang asida loizare miyang tabri pa mayang puna magpuso amukahana kurumzari